LAMDAM ASIGI MEEOI KHUDINGMAK computer gi LOUSHING LEIHANNABAGI WAKHALLONda Manipuri Students Federation MSF ki EIKHOI LAIRIK NINGTHINA TAMSI HAIBA academic campaign ngasigi ASIGI MAKHADA Lemna computer Takpi Tambibagi Thouram ani Shuba Oina Pangthoklagani Hiram ASIGI matangda MSF na thadorakpa chirol amana hai tha ama chupna tambigadawriba desktop publishing course DTP asi Manipur University main gate ki mayoknabada leiba National Research Center NRC da lakliba March 13 dagi hauragani akaknaba sit masing leibana maram oiraga apply tawbirakpa miyoi sing March 13 amadi 12 da personal interview ama pangthoklagani masida ahal angang khaidana interest leiba mipum khudingmakna saruk yabiyu Hiram asigi matangda henna khangnabagidama mobile number 8413855199 natraga 8787789103 da pau phaubi rau hainasu MSF na thadorok chirol asina hairi